Sri N. Birena Chief Minister Pham Thadokibadagi Member Humfu Labour State Assembly da Member Kuntrani Thoi Mikhal da Mai Pakiba BJP na Anoba Chief Minister Amakhanba Ngamdana Hozuksu Leiri Mikhal da Member Kuntrani Thoi Mai Pakbagi Mathakta JDU gi Member Manga BJP da Yaukraba Matungda Punna Member Kuntratraret Sukre Masigi Mathakta NPP gi Member Ama Leikidraba Matungda Member Taru NPF gi Member Manga Amasung Independent MLA Ahumna Sagutuna Punna Member Nifu Mathoi Leduna Yamna Mapangan Kanba Lenga Amalingba Yaribani Adubu Anoba Chief Minister Khanba Ngamdabadagibu Oiro BJP gi National Leader Singna PR Sangna Lehening Badagibu Oiro Ngasi Fauba BJP Legislature Party gi Leader Khanba Ngamdaduna Anobo Lenga Ama Semcheregi Haina Governor da Haiba Ngamdri Aduna tangai fedana lenga ama leitabadi yadabana President na Constitution ki Article 356 ki matung ina state asida President Rule PR thamkibani Manipur da PR thamlakiba asina tongan ba wahang kaya ama thorai wahang sing aduda state asida kayam kuina PR lekigani PR na state asida tha kunma tho helaba kanglup naiba irang asigi warushin purakpa ngamlagadra PR leibagi tongjabana karino mangjabana karino haibasini Indian Constitution gi Article 356 asi dead letter ni haina Constitution Assembly gi Chairman Dr. B.R. Ambedkar na hairami PR haibasi tangai fedraba lenga lingbagi ate pambai amata leitraba matamda da sijinagadabani Bihar gi election result ngairingai da tangai fedana vote on account pass to hokdaba yadaduna lising machama parmafudra mangagi April mari fawba numitari ni PR thamduna parliament na vote on account pass toki ashigumba phibam asin nattaba political khudong chaba longnaba maram chadana PR thamba thokdo kaya ama leiba asida thokre aduna Supreme Court na S.R. Bomai versus Union of India lising machama pamafudra marida takiba rai amada PR bu maram chadana lana sinadanaba phongdopgalunena PR thamba yabagi maram su piri maram sing aduda masing yamba political party na lengak semu yadraba ate political party na su lengak semba yabagi oithopa leitraba aduga public order ngak pangamdrabadi PR thamba yai haibisu yauri Manipur da thamliba PR asi hairiba maram anima konshinba yai President na proclamation tawduna PR laukthok matungda tha anigi manungda Parliament na ayaba piba changi karigumba special majority gi ayaba phanglabadi tha taruk phawba PR legani ashumna tha taruk sangduktuna punna chahi ahum phawba PR thamba yai aduga lising mochama pon humbudara nipanda pass tokiba kunthra mari rak suba constitution semdokpagi matung ina karigumba maram anida tha taruk ki oina chahi ama PR sangdokpasu yai ahanba maramna lebak pumba natraga state adu yauna mafum kharada national emergency laukthok laba aduga mikhal tawbagi khudong chaba leitri haina election commission of India na hairabadi chei ama sangdokpasu yai asumna PR leringai matamda state ki tangai fadana changba sinadaba yadaba senpam sing parliament ki ayaba phangdringai da consolidated fund gi sijinabagi ayaba president na pibangami Law shemba taragana parliament semi samna hairabada high court ki thabak thoram sing yaudena state ki executive amasung legislative power union government ki khutta leire PR lokthokpa matamda di parliament ki ayaba lobagi mathau tade union cabinet na warep lawraga lokthokpa yai PR thambagi afaba phattaba adumak lei lengak ninthina tawba ngamdrabadi PR leibane henak phai haibagi wani PR leringai matamda state amada piriba autonomy leitre state ki lengak thoram center na hakthengna na paikhre anoba thoram thaushil amatagi warep loba ngamdre PR thamba haibasina lebak asigi federalism gi principle thugaire center da paliba lengak na makhogi aningba apamba matung ina state lengak sing muthatkiba thokdo kaya mamangda thengnakre aduna democracy da PR haibasi namungba wahi oina longnei adubu center da su BJP na luchingba lengak leiraga state asta BJP na luchingba lengak lingdana PR thamlibasigi achuba wahang amasu leitaba nate state asida thakun mato henna loishinba ngamdana leiriba kangrup naiba irang asida miyoy chani yankai henna sikre lising humpurom na mayum makai thadokduna lanjeneri miyang lengak ama leina miyang punshi amasung lantum ngak pangamdre
Anobo Chief Minister ama laklagasu kanglup naiba irang oibana tarai na lushinba ngamgani thazade. Irang asina maram oidina state asida langak pariba dolgi mingchat angakpa phangna hanthari. Mashina lakadoriba lisingani kuntareki assembly election da mami tarakpa yabagi akiba lay. Aduna assembly asigi lemhoriba chahi anirom asida anobo lengakna BJP gi mingchat sengpat nanaba thabak paikhatpa mathok tari. Masigi dama tangai fadana kanglup naiba irang asi loshindaba yade. Adugi matungda anobo luchingba khanduna anobo lenga ama shoidina semnaba honarakani. Subchinna yengbada BJP na legislature leader khanba ngamdaba nate matang chadri haiduna khandaba oigani. Aduna state asida yamdrabada tha kharadi PR lekigani haina lobu yai.